ꯃꯐꯝ ꯑꯁꯤ ꯇꯤꯆꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗꯅꯤ ꯑꯁꯤꯗꯒꯤ ꯍꯧꯈꯤꯕ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯗꯨꯀꯦꯁꯟ ꯃꯅꯤꯄꯨꯔꯅ ꯁꯤꯟꯕ SLC ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯁꯤ ꯉꯁꯤ ꯇꯤꯆꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯔꯤ exam asida pamdaba thosing thokdanabaidamakta tonga security kayanasu section thorang tori amadi exam asida pamdaba thokibagi pawchu leite iram asi matangda video journalist 79 golona problem jariba sura sampai kuma mangai